Meitei society ka MYO gana sengdok pasida ekoi nupi samas ki general secretary Sushildro gi aina pujabane aduda moina ekoi isa su khang dabida moina press no thoa kada asi sengdok pasida society ka MYO gana ekoi nupi samas yawi laimre nuki yawe haibase tasem na ki ekoi isa maksu khangjade asi sida ekoi yaudabani sungyaw su yawroi mayam gi apunba aphanaba thabak tawbadadi yawgani natabida di sungyaw yawroi adugi matakta MLA Sushildro Kurai Kendra ke MLA Sushildro na ekoi Sushildro da uksari ba ekoi se isagi pata laite highway se ma masamak Sushildro da laga laipira braba natraga Sushildro sina kukina Sushildro si lupa lak kaya da laikhrage ba atu taraga de ekoi gi pata singje adu di mana pula pibam thokpra ekoi gi yumsi ju mana pula pibam thodra adu de ekoi Sushildro da poise chahi ekoi gi chahi humpu hena laira abane ekoi Sushildro da ai ichi kaya le akoi si lai se akoi po iba iram dam sida akoi gi ngon pata laite haiba se pura akoi si pura refugee gi style da uche oya da no pai ra lai ra pura ba ko si Sushildro da adu tara ga di ma si kuki na lupa la kaya da lai khrage ba kuki gi ma gi side da ngangi se kuki gi side Meitei macha amo oi tara ga di MLA ama su oi tara ga di akoi na Sushildro da poksari ba akoi na laifam chabam tumpham chabam khang da khai gi lai ra iba se moi achawa sang moi na karai da kari soi khirege soi kharage soi khidage na kari jari hana yengchan bi pham thokpa moi na akhoi sida ongkhala ka da akhoi se hingon pata laite haira ga uche oya da paira lai rakpra akhoi se adoi tar ga di athuba matam da ngasi nung nini sigi manung sida sedorak ta tar ga di akhoi gi nupi samas oiro nupi gi rup lai ri ba khuding mak na mangon de action lokhala si haidana akhoi ware bekna re asi haira ga loisan jarage